ꯄꯁꯣꯠ ꯅꯪꯅ ꯇꯣꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏꯌꯦ ꯉꯥꯏꯈꯣꯏꯕꯅꯦ ꯉꯥꯏꯈꯣ ꯍꯥꯏ ꯏꯆꯦ ꯄꯁꯣꯠ ꯍꯥꯏꯕꯤ ꯑꯐꯥꯎꯕꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯅꯪꯅ ꯇꯣꯝꯗꯒꯤ ꯅꯠꯇꯦꯅꯦꯍꯦ ꯍꯨꯔꯥꯟꯕꯤ ꯑꯐꯥꯎꯕꯤ ꯅꯪ ꯈꯪꯅꯤꯕ ꯅꯪ ꯍꯥꯏ ꯍꯨꯔꯥꯟꯕꯤ ꯃꯗꯨ ꯅꯪꯅ ꯊꯟꯗꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏꯅꯦ ꯑꯐꯥꯎꯕꯤ ꯐꯨꯖꯤꯜꯂꯨ ꯏꯆꯦ ꯊꯔꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯐꯨꯖꯤꯜꯂꯨ ꯀꯔꯤ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯣ ꯀꯔꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯐꯨꯖꯤꯜꯂꯨ ꯀꯥꯏꯅ ꯍꯥꯏꯆꯥꯎꯕꯤ ꯅꯪ ꯂꯩꯔꯝꯃꯨ ꯅꯁꯝꯗꯣ ꯐꯣꯏꯒꯦ ꯅꯪ ꯍꯥꯏ ꯏꯆꯦ ꯄꯁꯣꯠ ꯑꯩꯅ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯄꯤꯌꯨ ꯍꯥꯏꯔꯒ ꯅꯪ ꯄꯤꯔꯣꯏ ꯁꯨꯛꯄꯤ ꯄꯤꯔꯣꯏ ꯑꯗꯨ ꯑꯣꯏꯗꯤ ꯅꯪ ꯃꯁꯤ ꯅꯪꯗ ꯍꯥꯠꯂꯒꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯃꯧ ꯃꯁꯤꯟ ꯐꯨꯗꯠꯅꯔꯤ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ ꯁꯤꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯗꯧꯔꯤꯍꯦ ꯁ꯭ꯋꯥꯏꯁꯤꯗ ꯐꯝꯃ ꯉꯥꯛꯇꯪ ꯀꯨꯝꯃꯩꯕꯨ ꯌꯦꯡꯈꯤꯒꯦ ꯑꯗꯨ ꯑꯣꯏꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯐꯨꯗꯠꯅꯧ ꯅꯁꯝꯒꯗꯣ ꯐꯨꯗꯠꯅꯔꯣꯍꯦ ꯑꯩ ꯄꯤꯛꯇꯨ ꯆꯦꯜꯂꯨꯅꯦ ꯅꯣꯏ ꯈꯪꯒꯅꯦ ꯍꯩ ꯄꯣꯛꯄꯤꯛ ꯑꯩꯅ ꯉꯁꯤꯗꯤ ꯈꯣꯏꯗꯨꯝꯗꯣ ꯐꯖꯅ ꯄꯨꯔꯝꯃꯕꯅꯤꯍꯦ ꯌꯥꯔꯦ ꯇꯣꯛꯑꯣ ꯑꯩꯉꯣꯟꯗ ꯍꯧꯕꯤꯔꯛꯂꯅꯨ ꯅꯣꯏꯒꯤ ꯃꯔꯛꯇ ꯑꯩ ꯌꯥꯎꯖꯔꯔꯣꯏ ꯅꯣꯏꯒꯤ ꯍꯤꯔꯥ ꯗꯥꯏꯃꯟꯀꯗꯣ ꯍꯥꯏꯕꯤꯔꯛꯂꯅꯨ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨꯗꯤ ꯀꯣꯅꯥꯎꯒꯤ ꯑꯣꯏꯈ꯭ꯔꯕꯗꯤ ꯀꯥꯟꯅꯔꯔꯣꯏ ꯑꯩꯁꯨ ꯔꯝꯕꯣ ꯑꯣꯏꯕ ꯇꯣꯛꯂꯅꯤ ꯀꯥꯟꯅꯗꯦ ꯍꯣꯏꯗ ꯇꯣꯛꯂꯁꯤꯗ ꯀꯥꯟꯅꯄꯣꯠ ꯅꯠꯇꯦꯗ ꯍꯤꯔꯥ ꯗꯥꯏꯃꯟ ꯀꯥꯏꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯈꯣꯡꯕꯥꯟꯗ ꯀꯨꯝꯃꯒ ꯉꯥꯄꯨꯝ ꯑꯣꯏꯅ ꯐꯥꯎꯔꯁꯤ ꯂꯥꯛꯑꯣ ꯂꯩꯀꯥꯏꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯂꯩꯁꯨ ꯂꯩꯇꯕ ꯄꯣꯠꯇ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯁꯤꯜꯂꯒ ꯃꯤ ꯀꯤꯍꯟꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯦꯕ ꯉꯁꯤꯁꯦ ꯑꯩ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯧꯒꯠꯂꯦ ꯍꯥꯏꯕ ꯅꯠꯇꯦ ꯇꯣꯅꯥꯎ ꯑꯩꯒꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯜꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯁꯤꯒꯤ ꯇꯥ ꯊꯝꯕꯧꯁꯤꯁꯨ ꯑꯅꯧ ꯑꯃ ꯎꯞꯄꯒ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯑꯅꯧꯁꯦ ꯏꯇꯩꯃ ꯊꯔꯣꯅ ꯄꯤꯕ ꯑꯅꯧ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯩ ꯇꯥ ꯊꯝꯕꯧ ꯅꯪꯒꯤ ꯑꯅꯧꯇꯨꯁꯨ ꯅꯪꯒꯤ ꯅꯨꯄꯤꯅ ꯄꯤꯕ ꯑꯅꯧ ꯅꯠꯇ꯭ꯔꯣ ꯍꯥ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯒꯤ ꯍꯣꯠꯅꯔꯤꯗꯣ ꯀꯥꯟꯅꯔꯣꯏꯀꯣ ꯆꯩ ꯆꯥꯔꯛꯀꯅꯤ ꯍꯥꯏꯖꯅꯤ ꯇꯣꯅꯥꯎ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯀꯅꯥꯗꯅꯣ ꯍꯥ ꯑꯩꯅ ꯑꯅꯧ ꯎꯞꯆꯔꯒ ꯅꯪ ꯀꯔꯤ ꯅꯊꯧ ꯂꯩ ꯍꯥ ꯑꯣ ꯅꯣꯏꯅ ꯎꯞꯄꯤꯕ ꯑꯅꯧꯇꯨꯅꯅꯤꯅꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯗꯣꯏꯁꯦ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯂꯩꯀꯥꯏꯁꯤꯗ ꯚꯨꯠ ꯂꯩꯅ ꯍꯥꯏꯖꯟꯕꯗꯒꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯕ ꯂꯥꯛꯑꯝꯕ ꯏꯅꯦꯒ ꯑꯩꯈꯣꯏ ꯏꯀꯨ ꯄꯣꯁꯀꯁꯨ ꯀꯤꯗꯨꯅ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯅꯣꯏ ꯑꯐꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯔꯤꯁꯤꯅꯤ ꯍꯩ ꯑꯉꯥꯡ ꯂꯩꯀꯥꯏꯗ ꯚꯨꯠ ꯊꯣꯛꯏ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤꯅꯦ ꯅꯨꯃꯤꯗꯥꯡꯗ ꯂꯩꯀꯥꯏꯗ ꯇꯝꯅꯔꯤꯕ ꯑꯃꯥꯡꯁꯪꯗ ꯈꯣꯡ ꯍꯥꯡꯕ ꯆꯪꯕ ꯉꯝꯅꯗ꯭ꯔꯤꯁꯦ ꯅꯪꯕꯨ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯕ ꯍꯥꯏꯕ ꯑꯣ ꯂꯩꯇꯦ ꯂꯩꯀꯥꯏꯗ ꯚꯨꯠꯀ ꯑꯃꯠꯇ ꯂꯩꯇꯦꯀꯣ ꯂꯩꯀꯥꯏꯁꯤꯗ ꯇꯝꯅꯂꯥꯏ ꯚꯨꯠ ꯊꯣꯛꯏ ꯍꯥꯏꯕꯁꯤꯡꯁꯤꯅꯤ ꯑꯩꯅ ꯂꯣꯏꯅ ꯐꯨꯊꯔꯛꯀꯗꯧꯔꯤꯁꯦ ꯀꯔꯤ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯐꯨꯒꯅꯤ ꯀꯥꯏꯅ ꯂꯥꯎ ꯉꯝꯂꯗꯤ ꯐꯨꯔꯨ ꯂꯥꯎꯅꯦ ꯑꯣ ꯐꯩ ꯅꯁꯥꯅ ꯌꯥꯔꯕꯅꯤꯅ ꯍꯧꯖꯤꯛ ꯐꯨꯊꯕ ꯇꯥꯔꯦ मशी मम्मा या पर मुझे खाने में जा आई ना तो धीरे धीरे है ना तो धीरे धीरे आएंगे मशी कहीं नहीं
ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯥ ꯍꯥ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯔꯦ ꯄꯨꯄꯨ ꯇꯣꯝꯕ ꯃꯁꯤꯒꯤ ꯇꯣꯅꯥꯎ ꯍꯥꯏꯁꯤꯅ ꯑꯩꯅ ꯕꯨꯠ ꯆꯪꯗꯅꯕ ꯑꯅꯣꯞꯁꯤ ꯎꯞꯄꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯤꯅꯤ ꯀꯔꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦꯅꯦ ꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯟꯗꯅ ꯈꯨꯝꯗꯨ ꯁꯔꯨ ꯇꯣꯅꯥꯎꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯒꯤ ꯌꯥꯗꯦ ꯀꯣꯛ ꯍꯥꯏꯕ ꯀꯩꯗꯧꯏ ꯍꯥ ꯉꯥꯏꯈꯣ ꯊꯝꯕꯧꯅ ꯑꯅꯣꯞ ꯎꯞꯄꯒ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏ ꯀꯝꯗꯧꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥ ꯄꯨꯄꯨ ꯇꯣꯝꯕ ꯂꯩꯀꯥꯏꯁꯤ ꯃꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯃꯣꯏꯅ ꯂꯩꯀꯥꯏꯁꯤꯗ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯄꯗꯒꯤ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯕ ꯂꯥꯛꯑꯝꯕ ꯏꯅꯦ ꯍꯣꯏ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯃꯁꯤꯗꯕꯨ ꯀꯩꯗꯧꯕꯒꯤ ꯁꯥꯎꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯍꯩ ꯇꯣꯅꯥꯎ ꯅꯪꯅ ꯁꯥꯎꯔꯤꯕꯗꯨ ꯃꯔꯝ ꯆꯥꯗꯦꯅꯦ ꯂꯩꯀꯥꯏꯁꯦ ꯍꯥꯟꯅꯒꯗꯤ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯦꯡꯁꯤꯜꯂꯤꯕꯅꯤ ꯍꯣꯏꯅꯦ ꯄꯨꯄꯨ ꯇꯣꯝꯕ ꯍꯟꯗꯛ ꯃꯔꯛ ꯂꯩꯀꯥꯏꯗ ꯕꯨꯠ ꯊꯣꯛꯂꯤꯁꯦ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯄꯣꯠ ꯅꯠꯇꯦ ꯍꯥꯏꯕ ꯅꯪꯅ ꯎꯞꯂꯤꯕ ꯑꯅꯣꯞꯇꯨꯁꯨ ꯕꯨꯠ ꯆꯪꯗꯅꯕꯅꯤ ꯍꯥꯏꯗꯥꯏ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯀꯥ ꯍꯦꯟꯖꯤꯟꯕꯅꯦ ꯑꯁꯦꯡꯕꯗꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯤꯗꯣꯛꯀꯦ ꯃꯇꯝ ꯈꯖꯤꯛ ꯉꯥꯏꯈꯣ ꯄꯨꯄꯨ ꯇꯣꯝꯕꯅ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯂꯩꯀꯥꯏꯁꯤꯗꯅꯦ ꯕꯨꯠ ꯇꯝꯅ ꯂꯥꯏꯒ ꯑꯃꯠꯇ ꯂꯩꯇꯦꯀꯣ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯤ ꯊꯤꯅꯤꯡꯕꯅꯦ ꯃꯇꯝ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯂꯝ ꯍꯦꯜꯂꯛꯀꯅꯨ ꯅꯪ ꯑꯩꯒꯤ ꯈꯣꯡꯄꯥꯛꯁꯤ ꯈꯪꯉꯤꯗꯅ ꯍꯥ ꯍꯩ ꯀꯅꯥꯅꯣ ꯃꯤꯅ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯃꯀꯤ ꯁꯦꯝꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ ꯍꯩ ꯀꯅꯥꯅꯣꯅꯦ ꯇꯣꯅꯥꯎ ꯇꯨ ꯑꯁꯤꯒꯤ ꯍꯥꯕꯨꯡ ꯃꯔꯨꯝꯁꯤꯗ ꯀꯅꯥꯅꯣꯃ ꯂꯩꯔꯦ ꯃꯈꯣꯡ ꯍꯥꯝꯃꯤ ꯃꯥꯜꯂꯦ ꯑꯁ ꯑꯗꯨꯅꯅꯤ ꯍꯨꯏꯁꯤꯅ ꯀꯟꯅ ꯈꯣꯡꯉꯤꯁꯦ ꯍꯩ ꯀꯅꯥꯅꯣꯅꯦ ꯍꯥꯕꯨꯡ ꯃꯔꯨꯝꯗ ꯅꯈꯣꯡ ꯍꯥꯝꯃꯤꯗꯨꯕꯨ ꯍꯥ ꯅꯌꯨꯝꯗ ꯍꯥꯝꯃꯨꯒꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯍꯨꯏ ꯍꯧꯗꯣꯡꯗꯧꯅ ꯁ꯭ꯋꯥꯏꯗ ꯍꯥꯝꯃꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯅꯣꯏ ꯌꯣꯈꯣꯛ ꯆꯥꯒꯦꯔꯣ ꯍꯥ ꯑꯁꯤꯗꯤ ꯀꯣꯛꯄꯤꯛꯇ ꯌꯥꯍꯧꯕꯒꯅꯤꯅꯦ ꯍꯦ ꯌꯥꯍꯣꯕ ꯀꯣꯛꯄꯤꯛ ꯅꯣꯏ ꯑꯅꯤꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯂꯝꯕꯤ ꯂꯝꯍꯥꯡꯗ ꯍꯨꯏꯗꯧꯅ ꯅꯈꯣꯡ ꯍꯥꯡꯒꯅꯣ ꯍꯥꯏꯔꯝꯕꯗꯣ ꯃꯤꯅ ꯂꯨꯍꯣꯡꯉꯝꯗꯥꯏꯒꯤ ꯂꯝꯇꯨ ꯀꯟꯅ ꯁꯦꯡꯉꯤꯉꯩꯁꯤꯗ ꯅꯣꯏꯅ ꯁꯤꯗ ꯂꯥꯛꯑꯒ ꯅꯈꯣꯡ ꯍꯥꯝꯖꯜꯂꯤꯅꯤꯅꯦ ꯍꯥ ꯅꯣꯏꯒꯤꯁꯦ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ ꯏꯇꯥꯎ ꯇꯣꯅꯥꯎ ꯅꯪ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯑꯃꯥꯡꯁꯪꯗ ꯈꯣꯡ ꯍꯥꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯃꯗꯨꯗ ꯌꯥꯍꯣꯕꯅ ꯌꯥꯗꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯍꯦꯛꯇ ꯐꯝꯖꯤꯜꯂꯤꯅꯤ ꯀꯔꯤ ꯅꯣꯏꯗ ꯑꯩꯅ ꯑꯩꯒꯤ ꯑꯃꯥꯡꯁꯪꯁꯤꯗ ꯈꯣꯡ ꯍꯥꯝꯕꯤꯔꯨ ꯂꯥꯎ ꯍꯥꯏꯅ ꯀꯧꯈꯤꯕ꯭ꯔꯥ ꯍꯥ ꯑꯦꯔꯥ ꯅꯪꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯑꯃꯥꯡꯁꯪꯗꯤ ꯀꯩꯁꯨ ꯇꯧꯒꯦ ꯍꯥꯏꯕꯗꯨꯗ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯒꯤ ꯋꯥꯅꯤꯗ ꯀꯔꯤ ꯃꯗꯨꯅ ꯑꯃꯨꯛ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯍꯥꯏꯗꯣꯅꯣ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯑꯃꯥꯡꯁꯪꯗꯤ ꯀꯩꯁꯨ ꯇꯧꯕꯤꯗꯦꯅ ꯏꯇꯩꯃ ꯄꯥꯁꯣꯔ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯗꯤ ꯏꯅꯦꯗꯁꯨ ꯅꯪꯒꯤ ꯌꯨꯝꯗ ꯑꯃꯥꯡꯁꯪꯗ ꯀꯩꯁꯨ ꯇꯧꯗꯦ ꯂꯨꯍꯣꯡꯕ ꯌꯥꯔꯅꯤ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯑꯣ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯍꯣꯏꯅꯦ ꯏꯅꯦꯗ ꯏꯇꯩꯃ ꯊꯔꯣ ꯍꯣꯏꯗ ꯑꯩꯒꯤ ꯑꯃꯥꯡꯁꯪ ꯀꯩꯁꯨ ꯇꯧꯗꯦ ꯂꯨꯍꯣꯡꯕ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯈꯤꯕꯅꯤꯅꯦ ꯑꯗꯨꯅꯦꯕ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯪꯒꯤ ꯑꯃꯥꯡꯁꯪꯗ ꯈꯣꯡ ꯍꯥꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏꯅꯤꯅꯦ ꯏꯇꯥꯎ ꯌꯥꯍꯣꯕ ꯁꯦ ꯅꯪ 이싱지 ꯄꯨꯔꯣ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯑꯃꯥꯡꯁꯪꯗ ꯑꯃꯨꯛꯇ ꯈꯣꯡꯗꯣ ꯄꯦꯅ ꯃꯀꯥ ꯂꯥꯝꯅ ꯅꯪꯒꯤ ꯂꯩꯖꯕꯤ ꯊꯥꯗꯅ ꯑꯃꯨꯛꯇ ꯍꯥꯝꯕꯤꯔꯝꯃꯨ 이따오 야호바 카나 투나 잘라후로 해 아이수 함닝가까다오래 my goodness. Tonaw ki amang sangchidi especially ne. But tamala ja matalay jane. Ta kokpik. Tonaw ki amang sangchidi special tar he. But tamala ja matalay ke. Adu ne ba ai na haidro ai gidi kaisu tawde aduna luhongra kaisu kaidingai leitena masigi wase nui ani na chalaga ne laikai da hairuso mi loina khangalu khangabra hai budi hai bige adu nang ida numidang kudingi kong hamba hek hek lakke yabra hoine yai ne nui ani na ne tonaw gi amang sangdi kaisu tawde haidana ne mayam da khangalu nui ani gidi ai ne offer pini aduga ne hai ga hairamdana nakhong hamba la adiko noi ani aina tana kau gadam ni khong
야래 해 녀석들가 아망창기만 보니까 이제 바우질라까누 Hello, hello. Laikai somda leibiriba, nungsijaraba, numidan khudingi amang sangchandrabadi, tumba sugya yadraba, isil inaw, ise isal, satra satri, amadi, apik pa angang masa singi mapamda, maiki thongda, karigumba matang khanganjari, madudi, pudit lakpam tonaw maitai, ꯑꯩꯒꯤ ꯑꯃꯥꯡꯁꯪ ꯑꯁꯤ ꯅꯨꯃꯤꯗꯥꯡꯗ ꯈꯣꯡ ꯍꯥꯝꯕꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯇꯝꯅꯂꯥꯏꯁꯤꯡꯅ ꯁꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯃꯥꯡꯁꯪꯅꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯑꯃꯥꯡꯁꯪ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯗ ꯈꯣꯡ ꯍꯥꯝꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯍꯧꯖꯤꯛꯃꯛ ꯇꯤꯀꯦꯠ ꯑꯃꯃꯝꯇꯪ ꯀꯛꯄꯤꯍꯧꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯏꯔꯣꯝꯕ ꯊꯥꯎ ꯊꯨꯝ ꯍꯦꯟꯅ ꯆꯥꯁꯤꯜꯂꯨꯗꯨꯅ ꯑꯃꯥꯡꯁꯪꯗ ꯇꯣꯏꯅ ꯆꯠꯀꯟꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯣꯐꯔꯁꯨ ꯆꯥꯎꯅ ꯄꯤꯖꯔꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯗꯣꯝꯅ ꯈꯣꯡꯗ ꯍꯥꯝꯐꯝꯗꯤ ꯂꯩꯇ ꯋꯥꯅ ꯆꯥꯡꯅ ꯑꯣꯟꯅ ꯊꯣꯏꯅ ꯈꯥꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯁꯤꯗ ꯂꯥꯎꯔꯤꯁꯤ ꯇꯣꯅꯥꯎ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯃꯊꯣꯡ ꯆꯥꯗꯕꯁꯦ ꯑꯃꯨꯛ ꯍꯧꯔꯛꯀꯗꯧꯔꯦ ꯇꯧꯔꯤꯁꯦ ꯀꯛꯄꯤꯍꯧꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯃꯀꯥ ꯂꯥꯝꯅ ꯈꯣꯡ ꯍꯥꯝꯕꯤꯌꯨ Hai, Tonao. Hꯧzik nangna maikta lauriba numidangda nangi amangsangse khong hambada karisu tawdi haridubu chumabro haiba. ꯆꯨꯝꯃꯤ ꯍꯦ ꯏꯇꯩꯃ ꯄꯥꯁꯣꯠ ꯑꯩꯅꯕꯨ ꯑꯣꯏꯗꯕ ꯉꯥꯡꯒꯗ꯭ꯔꯣ ꯍꯥ ꯅꯣꯏꯒꯤ ꯌꯨꯝ ꯈꯛꯇꯅꯤ ꯇꯝꯅꯔꯤꯁꯦ ꯇꯣꯅꯥꯎ ꯑꯩꯒꯤꯗꯦꯕ ꯀꯔꯤꯁꯨ ꯇꯧꯕꯤꯗꯦ Oh, adudi nangi tangaugi ticket amata hana piyuse. Nangi ticket sibu kayano haiba. 이때이마 빠서나 콜랑칸 거우더라고 하이리샤 야만 나때다 루파 아니 ꯈꯛꯇꯅꯤ 이때이마 Oh, adudi sendo ai noi tangauna horen numidang makhong hamba lakpada piraklagi ko. 예 콜랑칸ꯗꯕꯨ ꯁꯣꯠꯀꯦ ꯍꯥꯏꯔꯣ 이때이마 Pirakani haiba nangbo kadai nangi ticket to amata hana piyuse. ताकुदो 이때이마 빠서게 티켓 아무타 피코 Hai, Tonao. Hꯧzik nangna lauribadubu chumro haiba. ꯆꯨꯝꯃꯦ ꯀꯩꯅꯣ 이때이마 ꯑꯗꯣ 이때이마ꯒꯤꯁꯨ 티켓 ꯑꯃ ꯀꯛꯀꯦ ꯍꯥꯏꯔꯤꯔꯣ Oh, aigi natte ko. Aikhoidine numidangda khongga hamjade. Noi ta thambogine. Kadai. Engona ticket amta pirause. 이때이마디 어통나 와칼 따이다 ngasi기 콜랑칸세 이때이마노 오이나 거우레 ताकुदो 티켓 아무타 피코세 세 이때이마 타로 아스 ताकुदो 아이나 거우버니 난 이때이마 타로다 이때이마 거우노 하이바 하이 아이코이디 아칸 니까이다 Kau, itai ma kau gera, ibo kau gera, nang na kauning bata he kau. Tonau masida kanna laurisi Raju baya maline masu put mayam porakpa maline मसीगे मयांगसिना मरोल अमाबा अइने टॉयलेट की बिजनेस तौगे तौरिङासिदा माना करी नो मु पोरैसिना ताकुदो लाओ मसीगे राजू बयासे अमुक्ता तांथौसी हाय राजू बया अइने टॉयलेट की बिजनेस तौरिङासिदा करिगिनो नंग अमु कारण तासलैसे हा ꯀꯔꯤꯅꯣꯅꯦ ꯚꯩꯌꯥ ꯅꯈꯣꯏꯒꯤ ꯈꯨꯟꯒꯤ ꯇꯣꯏꯂꯦꯠꯇ ꯚꯨꯠ ꯆꯪꯉꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯐꯅꯕ ꯑꯩꯅ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯄꯨꯕꯅꯤꯅꯦ ꯃꯁꯤꯗ ꯅꯪ ꯀꯔꯤꯒꯤ ꯁꯥꯎꯔꯦ ꯚꯩꯌꯥ ꯅꯪꯁꯨ ꯃꯁꯤꯒꯤ ꯇꯣꯏꯂꯦꯠ ꯀꯣꯃꯨꯠꯁꯦ ꯑꯃ ꯂꯧꯔꯣ ꯚꯩꯌꯥ ꯃꯁꯤꯒꯤ ꯀꯣꯃꯨꯠꯁꯦ ꯍꯥꯞꯄꯗꯤ ꯅꯪꯒꯤ ꯇꯣꯏꯂꯦꯠꯇ ꯚꯨꯠ ꯆꯪꯕ ꯉꯝꯃꯣꯏ ꯍꯥꯏꯕ हाय
ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯀꯥꯟꯅꯔꯣꯏꯅꯦ ꯂꯩꯀꯥꯏꯁꯤꯗ ꯇꯣꯅꯥꯎ ꯑꯩꯒꯤ ꯚꯨꯠ ꯆꯪꯗꯕ ꯇꯣꯏꯂꯦꯠ ꯂꯩꯔꯤ ꯅꯪ ꯈꯪꯗ꯭ꯔꯣ ꯍꯥ ꯅꯪꯅꯦ ꯑꯩꯅ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣꯏꯕꯣ ꯁꯥꯎꯔꯛꯇꯅꯅꯦ ꯁꯦꯠꯆꯜꯂꯛꯀꯅꯤꯍꯦ ꯅꯪ ꯁꯥꯎꯒꯅꯨꯅꯦ भैया ꯅꯪꯅ ꯀꯣꯃꯨꯠꯁꯦ ꯄꯥꯝꯗ꯭ꯔꯁꯨꯀꯣ ꯑꯁꯤꯒꯤ ꯁ꯭ꯄ꯭ꯔꯦꯁꯦ ꯂꯧꯔꯣꯅꯦ भैया ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯀꯥꯞꯄꯣ ꯍꯥꯏꯕ ꯚꯨꯠ ꯆꯪꯕ ꯉꯝꯗꯕꯅꯤꯅꯦ ꯑꯩ ꯅꯪꯒꯤ ꯁ꯭ꯄ꯭ꯔꯦꯒ ꯑꯃꯠꯇ ꯄꯥꯝꯗꯦ ꯁꯠꯈ꯭ꯔꯣ ꯍꯥꯏꯁꯤꯅꯤ ꯌꯥꯗ꯭ꯔꯗꯤꯕꯀꯣ ꯄꯨꯂꯤꯁ ꯀꯧꯖꯅꯤꯍꯦ ꯅꯪ ꯑꯗꯨꯗꯤ ꯄꯨꯂꯤꯁ ꯀꯧꯅꯕ ꯃꯁꯤꯒꯤ ꯍꯨꯏꯁꯦꯟꯁꯦ ꯂꯧꯔꯣꯅꯦ भैया ꯑꯗꯨꯒ ꯀꯟꯅ ꯈꯣꯡꯉꯣ ꯍꯥꯏꯕ भैया 이야 라주 भैया ꯅꯪ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯒ ꯑꯩꯁ ꯅꯪ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ भैया ꯅꯪ ꯇꯣꯏꯂꯦꯠꯀꯤ ꯄꯣꯠ ꯆꯩꯒ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯀꯅꯨꯀꯣ ꯂꯥꯛꯑꯗꯤꯕ ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯣꯏꯍꯦ ꯅꯪ ꯑꯁ ꯇꯣꯅꯥꯎ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯦ ꯅꯣꯏ ꯑꯅꯤ ꯉꯁꯤ ꯇꯤꯀꯦꯠ ꯀꯛꯄ꯭ꯔꯣ ꯍꯥ इस कईनो हे तो ना नंग नत्रो याहोबा अखोइनिदा नुमिदांग खुदिंगिदी फ्री ओइनी हाइखिदो अदुगा हौजिकना टिकेट यावरकप्रा कायना ꯍꯩ ꯀꯣꯛꯄꯤꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯃꯥꯡꯁꯪ ꯁꯤꯖꯤꯟꯅꯕ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯤꯗꯤꯅꯦ ꯑꯩꯅ ꯃꯥꯏꯛꯇ ꯂꯥꯎꯕꯗ ꯇꯥꯕ ꯀꯥꯡꯕꯨꯗꯨꯅꯤꯅꯦ ꯅꯣꯏ ꯑꯅꯤꯅ ꯀꯅꯥ ꯀꯅꯥ ꯄꯨꯔꯛꯀꯦ ꯍꯥ ꯍꯦꯔꯥ ꯇꯣꯅꯥꯎ ꯅꯆꯤꯟ ꯊꯤꯕ ꯇꯧꯅꯨ ꯀꯣꯛꯄꯤꯛꯀ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯤ ꯐ꯭ꯔꯤ ꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕꯅꯤ ꯅꯋꯥ ꯂꯧꯗꯦ ꯑꯩꯗꯤ ꯍꯥꯝꯒꯅꯤ ꯍꯥꯏꯁꯤꯅꯤ ꯇꯣꯅꯥꯎ ꯅꯪ ꯉꯔꯥꯡ ꯍꯥꯏꯈꯤꯕꯅꯤ ꯇꯥꯈꯣꯏꯗꯣ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯩꯒꯤ ꯀꯁꯇꯃꯔ ꯑꯃꯠꯇ ꯄꯨꯔꯛꯇꯦꯀꯣ ꯀꯁꯇꯃꯔ ꯄꯨꯔꯛꯇꯕꯅꯤꯅ फ्री ꯑꯣꯏꯔꯣꯏ इस इताउ याहोबा कमाई तौनी सिदी आइदी लुंबना याद्रिदा ꯀꯣꯛꯄꯤꯛ ꯃꯋꯥ ꯂꯧꯔꯨꯅꯨ ꯑꯩꯗꯤ ꯍꯦꯛꯇ ꯆꯪꯒꯗꯕꯅꯤ ꯍꯥꯏ ꯑꯩꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯌꯥꯔꯣꯏ ꯆꯪꯒꯦ ꯍꯥꯏꯔꯒꯅ ꯂꯨꯄꯥ ꯑꯅꯤ ꯑꯅꯤ ꯄꯤꯔꯣ ꯅꯉꯣꯟꯗ ꯄꯤꯅꯕ ꯁꯦꯟꯒ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯗꯨꯗꯤ ꯑꯃꯥꯡꯁꯪ ꯆꯪꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ इस इताउ याहोबा अखोइनिगी फिबमसिदा खन्नररोइसिको फिबमसिदा अयो मागा खन्नरुरदि अखोइनि स्वाइदा दुम नानथरगनि लाओ चलसि ꯇꯣꯅꯥꯎ ꯅꯪ ꯑꯩꯈꯣꯏꯗ ꯅꯆꯤꯟ ꯊꯤꯕꯒꯤ ꯈꯟꯒꯅꯤ ꯅꯪ ꯑꯣꯟꯊꯣꯛꯑꯒꯁꯨ ꯂꯨꯝꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯇꯣꯅꯥꯎ ꯅꯪꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦꯀꯣ ꯃꯣꯏ ꯑꯅꯤꯗꯤ ꯆꯪꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯀꯔꯤ ꯋꯥꯅꯣ ꯍꯦ ꯇꯥꯈꯣꯏꯗꯨꯝ ꯈꯗ꯭ꯔꯛ ꯍꯩꯈ꯭ꯔꯕ ꯃꯤ ꯉꯥꯛꯇꯅꯤ ꯁꯦꯟꯁꯨ ꯐꯪꯉꯣꯏꯗꯕꯗꯨꯗ ꯃꯣꯏ ꯆꯪꯍꯜꯂꯒ ꯀꯩꯗꯧꯅꯗꯣꯏꯅꯣ ꯅꯪꯒꯤꯁꯦ ꯀꯣꯟꯅꯗꯤ ꯑꯩ ꯐꯥꯎꯕ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤ ꯇꯥꯅꯤꯡꯗꯦ ꯍꯦ ꯇꯥꯈꯣꯏꯗꯨꯝ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯇꯥꯈꯣꯏꯗꯨꯝ ꯅꯪꯒꯤ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯁꯤꯐꯥꯎꯗꯤ ꯐꯖꯅ ꯅꯩꯔꯦꯍꯦ ꯑꯗꯣ ꯉꯁꯤꯒꯤ ꯇꯤꯀꯦꯠ ꯀꯌꯥ ꯌꯣꯜꯂꯒꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯇꯤꯀꯦꯠ 10ꯃꯨꯛꯇꯤ ꯌꯣꯜꯂꯦꯍꯦ ꯇꯣꯅꯥꯎ ꯅꯪꯒꯤ ꯑꯃꯥꯡꯁꯪꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗꯤ ꯁꯦꯟ ꯄꯥꯏꯕ ꯊꯨꯒꯗꯕ ꯃꯥꯜꯂꯤꯍꯦ ꯑꯗꯨꯅꯦꯕ ꯇꯥꯈꯣꯏꯗꯨꯝ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯕ ꯈꯔꯁꯨ ꯍꯥꯏꯌꯣꯕ ꯑꯩꯒꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗꯅꯦ ꯁꯦꯟ ꯈꯔ ꯌꯥꯝꯅ ꯇꯥꯜꯍꯧꯗꯕ ꯌꯥꯗꯕꯅꯤꯅꯦ ꯇꯥꯈꯣꯏꯗꯨꯝ ꯑꯣ ꯇꯣꯅꯥꯎ ꯑꯩ ꯂꯥꯛꯏ ꯑꯇꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯑꯃꯨꯛꯇ ꯆꯪꯍꯧꯒꯦ ꯇꯥꯈꯣꯏꯗꯨꯝ ꯀꯁꯇꯃꯔ ꯂꯥꯛꯄ ꯍꯧꯔꯦꯍꯦ ꯆꯥꯛꯁꯨ ꯆꯥꯕ ꯂꯣꯏꯔꯦ ꯂꯥꯛꯑꯣꯍꯦ ꯇꯥꯈꯣꯏꯗꯨꯝ ꯑꯗꯣ ꯇꯥꯗ ꯁꯤꯒꯨꯝꯕ ꯏꯃꯔꯖꯦꯟꯁꯤꯁꯤꯗꯗꯤ ꯁꯣꯠꯄ ꯀꯥꯗꯤ ꯌꯥꯗꯦꯀꯣ ꯁꯣꯠꯀꯦ ꯍꯥꯏꯔꯒꯗꯤꯅꯦ ꯈꯣꯡ ꯑꯝꯇ ꯍꯥꯝꯕ ꯌꯥꯔꯣꯏ ꯈꯪꯉꯤꯗ ꯑꯩ ꯁꯣꯠꯂꯣꯏ ꯁꯦ ꯂꯨꯄꯥ 2ꯁꯦ ꯂꯧꯔꯣ ꯑꯣꯏꯕ ꯍꯤꯁ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ ꯇꯣꯅꯥꯎ ꯅꯪꯒꯤ ꯑꯃꯥꯡꯁꯪꯁꯤꯁꯨ ꯕꯨꯠ ꯇꯝꯅꯔꯥꯏ ꯂꯩꯔꯦꯗ 이보 ꯇꯣꯅꯥꯎ ꯅꯪꯒꯤ ꯑꯃꯥꯡꯁꯪꯁꯤꯁꯨ ꯇꯝꯅꯔꯥꯏ ꯚꯨꯠ ꯂꯩ ꯍꯥꯏꯌꯦ
ꯀꯔꯤ ꯋꯥꯅꯣ ꯍꯦ ꯇꯥ ꯈꯨꯗꯨꯝ ꯀꯗꯥꯏꯗꯒꯤ ꯇꯝꯅ ꯂꯥꯏꯅꯣ ꯑꯩꯒꯤ ꯑꯃꯥꯡꯁꯪꯒ ꯌꯨꯝꯒꯗꯤꯅꯦ ꯇꯝꯅ ꯂꯥꯏ ꯚꯨꯠꯀ ꯑꯃꯠꯇ ꯂꯩꯇꯦꯀꯣ ꯍꯩ ꯇꯣꯅꯥꯎ ꯅꯪ ꯅꯆꯤꯟ ꯊꯤꯅꯨ ꯅꯪꯒꯤ ꯑꯃꯥꯡꯁꯪꯁꯦ ꯇꯝꯅꯅ ꯕꯨꯠ ꯂꯩꯔꯦꯅꯦ ꯍꯧꯖꯤꯛꯇ ꯑꯩ ꯑꯃꯥꯡꯁꯪ ꯃꯅꯨꯡꯗꯒꯤ ꯂꯪꯊꯣꯔꯛꯏꯕꯗꯨ ꯅꯪ ꯎꯍꯧꯕ ꯅꯠꯇ꯭ꯔꯥ ꯍꯥ La 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 is Tanaw Noi loinaraba natro Ay amukta changge he Nanggi amang sangsa leiramdradi onthokna waramgani he Na 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 Oima is Kailan na taurisibo is Tanaw Nanggi amang sangsa but leirame he is Tu aina haidra ha nanggi amangshangse but leirabani ne nangna nasin thiri bakari gino ha nang kupak sagira ha 이 ता खुदुम मसी यौरदी नंग सेनावरोहे अईदी याररो 아, 이게 어제됐고 또 나오냐 또 오니 He Tanaw nang ngai khone nang haying di khangni nang ningonda nam thak tawraga sian tan magi nang khangni nang